Manipur Top Channel dagi video amta update tawjage ngasi ayuk fongbasi fongda December gi tang 15 da tongan ba accident miyoi ahum sire aduga miyoi 12 muk sokle haukiba pung 13 gi manungda Manipur gi tongan ba mafamda thokkiba lambi gi accident da miyoi ahum sire aduga miyoi 12 romna soktuna manak nakbo hospital da pukhatuna laikatna khrei ngasi nungthul pung anirom taba matamda Imphal Tidim lambi gi Nambol Police Station gi manung chanba Maitram gi nungsirai road manakta I-20 silver masu amaga Maruti Brezza amaga thengaina bada Maruti Brezza thorokpa driver adu soktuna Rims Hospital da laikatnaraba matungda laikhidre thaudo aduda Maruti 800 amasu masa matomta nalada yungsinki hairi thaudo aduda laikhidraba driver adugi mamingna Abuzam Toma sahi yankhagi nithoi apokpa laikhidraba L Ibopisa kaubi maha ulau lairam laikaida laibani hairi maraksida ngasi nungthul pung 2:10 rom taba matamda Nambol Police Station gi manung chanba malom makha laikaida Honda Activa amaga Bolero amaga thengaina bada Honda Activa aduda tonglakpa nupa ama asok apan khara nangki hairi Honda Activa adudi khara thina akai atoi thokre amaromda haukiba ningthokaba numitki nungthul pung 3:15 rom taba matamda National Highway number 2 da Tata AS01 SC 6387 ama Imphal dagi Dimapur tamna lakpada Senapati Kaithel gi traffic island mayada nupa ama takpadagi laikatnaraba matungda laikhidre thaudo aduda laikhidraba nupa adugi maming M Kaisi James ai nifugoni thoi apokpa Mahadili kawe mahak Senapati district ki manung chanba Sakumai khulda laibane mahak hek sokpaga Senapati district hospital da pukhatuna laikatna khi adubu asokpa aduna maram oiraga laikhidre asiba haksang aduna ngasi Jenims ki mokta puraktuna postmortem tawkhre amaromda ngasi nungthulpung 3:04 rom taba matamda National Highway number 2 gi Senapati ADC office manakta Tata truck MN 018912 amana lambi gi nakalda lairamba Bolero amadi nano car amada thengairambada natana atopa tractor amadi auto rickshaw amasu thengairambadagi mapa masa yauna miyoi 10 rom soktuna Senapati district hospital pukhatuna laikatna khre thaudo aduda soklaba miyoi sing adudi Yangkulen Khuldagi Dominic S. Herring say 18 Oinak Hill Khuldagi Yoke Kainai say 25 Mapuroiba Lani Oinam Karongdagi Hari Nisarau Mapuroiba Dani Dai Fuba Khuldagi Sanirau Pau say 29 Mapuroiba Asok Pau Karongdagi Yungirau Lana say 25 Mapuroiba Kaba Lana Khul Asimaktadagi Rabin Victoria say 13 Apokpa Dani Makhan Center dagi S Kaiso say 18 apokpa Ifiri Etiko Liyai Khulgi Z Tabai Maiba Khuldagi Marson SB say 18 apokpa Baini LB amadi Maukarongdagi Rocky Tangkhulne asok pasing adugi marakta khara thina sokpa miyoi ani ahum di Imphal da laiba hospital da laikatnana ba pukhat khre hairi thaudo aduda senariba Tata truck adugi driver di mafam adudagi nanthoktu sien khre hairi thaudo adugi matang da Senapati district police na siu moto case ama lakhot khre hairi maraksida tha asigi kungni thogi numidang pung mapalom taba matamda National Highway number 2 gi Senapati Kaithel area da angoba masugi Tata sumo amana nupa masa ama thongairamadagi laikatna ba ngamdana laikhidre thaudo aduda laikhidraba nupa masa adugi mamingna Daiba Anthony say 13 apokpa Hingba Francis kawe mahak Senapati Kaithel area da laibani hairi thaudo aduda senariba Tata sumo adudi nanthoktu sien khre thaudo adugi matangda Senapati District Student Association SDSA amadi Maram Student Union MSU na yaningdaba phungdokpaga loinana senariba gari adu authority na atuba matamda fabidragadi lambi thingbagi khongjang sangsilagani hainasu phongdorakli. Thank you.